ꯑꯍꯥꯟꯕꯗ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯡꯐꯝ ꯑꯁꯦ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯑꯅꯤꯁꯨꯕꯗ FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯐꯠꯇꯕꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯏꯁꯣꯔꯗ ꯑꯃꯨꯛꯇꯪ ꯆꯪꯖꯁꯤ ꯁꯔꯒꯗ ꯂꯩꯕ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ ꯅꯥꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯏꯄꯥ ꯇꯥꯏꯪꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯅꯥ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯗꯧꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯅ ꯇꯣꯜꯂꯕꯅꯦꯅ ꯉꯥꯡꯕ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯄꯤꯅꯕꯤꯗꯨꯅ ꯑꯩꯒꯤ ꯆꯤꯠꯂꯩ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯁꯣꯛꯄꯤꯗꯨꯅ ꯏꯄꯥ ꯉꯥꯡꯍꯟꯕꯤꯌꯨ ꯑꯩꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯁꯤꯒꯨꯝꯕ ꯑꯆꯨꯝꯕꯁꯦ ꯂꯧꯁꯤꯟꯅꯕ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯀꯥꯡꯗꯅ ꯑꯩꯈꯣꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯏꯅꯕ ꯑꯗꯨꯒ ꯑꯋꯥ ꯑꯅꯪ ꯑꯗꯨꯒ ꯇꯝꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨꯒ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯗꯒꯤ ꯑꯁꯤ ꯑꯅꯥ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯄꯥꯞꯅ ꯊꯜꯂꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯏꯁꯣꯔꯅ ꯁꯦꯝꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯃꯤꯟꯅꯁꯤ 1 John 4:8ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯕꯥꯏꯕꯜꯗ ꯍꯥꯏ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯃꯗꯨꯗꯤ ꯏꯁꯣꯔꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯂꯝꯆꯠꯇꯤ ꯅꯨꯡꯁꯤꯕꯅꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯋꯥ ꯑꯅꯪ ꯅꯪꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯝꯊꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯅꯥꯔꯒ ꯁꯤꯕꯗ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯍꯔꯥꯎꯗꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯩꯅꯔꯛꯀꯅꯤ ꯏꯁꯣꯔꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯔꯝꯅ ꯁꯦꯝꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯛ ꯕꯟꯗꯨꯛ 1ꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯏꯁꯣꯔꯅ ꯅꯨꯃꯤꯠ 6ꯅꯤꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯁꯦꯝꯈꯤ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯁꯦꯝꯕ ꯂꯣꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ It was so good ꯃꯁꯤ ꯌꯥꯝꯅꯐꯔꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯀꯤ ꯄꯣꯠꯁꯦ ꯁꯦꯝꯕ ꯂꯣꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯅ ꯁꯦꯝꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯈꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯁꯦꯝꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯐꯠꯇꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯤꯁꯅꯨ ꯍꯥꯏꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯐꯖꯅ ꯑꯃꯁꯨꯡ ꯅꯤꯡꯊꯤꯖꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤ ꯌꯥꯝꯅ ꯐꯅ ꯁꯦꯝꯕꯤꯈꯤ ꯃꯈꯣꯏꯗ ꯑꯃꯛꯄ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯇꯥꯏꯪꯄꯥꯟꯗ ꯊꯣꯛꯂꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯂꯛꯏꯕꯅꯣ ꯑꯗꯨ ꯏꯁꯣꯔ ꯃꯁꯥꯅ ꯁꯦꯝꯈꯤꯗꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ Roman 6:23ꯗ ꯑꯁꯨꯝꯅ ꯍꯥꯏ ꯄꯥꯞꯀꯤ ꯑꯇꯧꯃꯟꯗꯤ ꯑꯁꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯇꯥꯏꯪꯄꯥꯟꯗ ꯊꯣꯛꯂꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯤꯕ ꯅꯥꯏꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯅ ꯁꯤꯕ ꯅꯥꯏꯔꯤꯕ ꯄꯥꯝꯕꯤꯅ ꯁꯤꯕ ꯅꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯅꯥꯏꯔꯤꯕ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯀꯥꯏꯅꯕ ꯅꯥꯏꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯐꯠꯇꯕ ꯀꯌꯥ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕꯁꯦ ꯏꯁꯣꯔꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯗꯒꯤ ꯃꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯅ Isaiah 24:5ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯣꯠꯍꯜꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯊꯨꯒꯥꯏꯔꯦ ꯍꯥꯏ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯇꯥꯏꯪꯄꯥꯟꯗ ꯂꯥꯛꯏꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕ ꯑꯗꯨꯅ ꯂꯥꯛꯄꯅꯤ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯗꯁꯨ ꯑꯗꯨꯒ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯁꯥꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯁꯥꯞ ꯑꯁꯦ ꯐꯪꯂꯤꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯁꯨ ꯃꯁꯤꯒꯤ ꯁꯥꯞ ꯑꯁꯦ ꯐꯪꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯩꯅꯁꯤ इहान हानबदा पाप असे कनादगी हौरखिबगे अखोइना जो हुजिक नैना करे ईश्वरदी नुंसिबनी ईश्वरना पाप हाइबसे असुके मतिक तुकजे ईश्वरना अखोइ पापीबुदि याम नुंसि अदुबु माना क्वाइदगी तुकजबदि पापने अदुना पाप असे मतौ करमना हौरखिबगे हाइबा असिगी मरमदा अखोइ यंगसि मसि कनादगी हौरखिबनो हाइबसे अमु यंगमिनसि अहानबा जोनगी 3 आयता असुमनै दियाबोलना अहोबदगी पाप तौखि हाइबदी सैताना अहोबदगी पाप तौखि अदुनि इस्नाउसिंग बाइबल फजन हाइरि पाप हाइबसे सैतानदगी दियाबोलदगी हौरखिबनि मसि ईश्वरना पुरखिब नते अदुना सैताना पाप असे पुरखिबनि अदुगा जॉन 8:44 दसु असुमने इरे महांगना हाइबदी सैताना अहोबदगी मिहातप ओइरखि अमदी असुम्बदा लेते मरमदी मंगोंदा असुम्बा अमत्ता लेते महांगना ओइदबा अमा ngangbada mahaki oijabata thiraga ngangi मरमदी महाक ओइदबा ngangbा मिसंगनी अमसुंग ओइदबा ngangbगी मपानी अदुना बाइबल एक्शन है सैतानदी ओइदबा ngangbगी मपानी फादर ऑफ लाइस हाइना महांगना बाइबल द असुमना एक्शन एरी महांगना तौबा तबा खुदिंगमक फत्तबा ngakतनी namthaki तबा ngakतनी महांगना असुम्बबु नाइथरेगा महांगना ओइदबा ngang असुमाइ तौदना सैताना फत्तबा असिगी हौरफम हाइबदि पाप खुदिम असे मंगोंदगी हौरखिबनि अदुना सैतान असे फत्तबा लाइसिंगी मको ओइदिबनि सिनाउसा अदुना अखोइना खंगदबदि मतौ करमना ईश्वरगी पाप असे हौरखिब नते मसि सैतानदगी हौरखिबनि अदुम अमुक अखोइना मखा थाना सेन अमुक इनमिनसि अदु ओइबा तारगदि ईश्वरना सैतानबु करमना सेमबिखिबगे अमसुंग पाप तौद्रिङै की ममांगदा महा असि करम मखलगी मियो ओइरमगे हाइबदि पाप तौद्रिङैदा महाकी लमसा साजत करम तौरमबगे हाइबसि अमुक यंगमिनसे कोइना इजिकेल 28 की 13 14 15 दा अमुक पाजर के बाइबल नम एक सेना हाइरि ईश्वरदी इदेन ईश्वर की इदेल लेकोंदा नाहक लैरखिरमी नाहकपु सेमखिबा नुमित्तुदगी ममन यामलबा मन्नी मुक्तासिंग हाइबदी सार्डियस टोपास डायमंड बेराइल ओनिक्स जेस्पर सफायर एमराल्ड कार्बनकन अमसुंग सनाना फिजत लेतें ओइरमी नाहकती ईश्वरना थाव नुबिख्रबा सगतुदनी अइना नाहकपु असुमना थंबिखि नाहकना ईश्वरगी असेंग चिंदा मई मरक्ता हंगर हंदा चतुना लेरमी नंगोंदा पाप चंगलखरिदिबा मतम फावबा नाहकपु सेमखिबा नुमित अदुदगी नाहकके लमसासिंगजु मपुंग फारमी असुमना बाइबल नसिदैदा कोइना मेक्सेंना हाइरि मदुदी ईश्वरना सैतान से आबा मतमदा स्वर्गदा लेरमी ईश्वरना सैतान से सेमबिखिबनी ईश्वरना सैतान सेमबा मतमदा कैदोगी हाइबा मतमदा महाकी फिजोल असे मनी मुक्ताना महाकी फिजत सासे लेतेंग ओइरमी अदुना बाइबल दगिसु खोइना खंगी महाकसे ईश्वरना सेमबिबा मतमदा ईश्वरगे हेक मथंगदा लेबा क्वालिटी वांगबा सगदुर ओइना महाकपु सेमबिखिबनी लौसिंगदा अदुगा ngang sakpada masak phajabada isei sakpa haibada punam asipu mahak sembikhibni aduna asmai tonu mahaki lamchat amakpa aphabo laikide mongonda nungsibana pikthalaga mongonda sembikhibni adu mahaki lamchati yamna pharami maramdi aikhogi ishordi nungsibani aduna mahana nungsi haitaba phattaba haibse mana karisu semde asumna bible na haibigi matuna mahak cha asumna सेमबिखि मंगोंदा फत्तबा हाइबसे लेरमदे अदुना महाकी ममिंग अहामबदा महाकी ममिंग असिबु लुसिफर कौरमी लुसिफर हाइबगी अर्थदि मंगाल पुबा हाइबनी अदुना मसिगी अर्थदि कोइना सजिक थबा हाइरगसु मणिपुरदा महाकसे सजिक थबा हाइरगसु खनै अमु कोइना मखाताना जिंगसि करमना लुसिफरदा पाप संगलखिबगे अखोइ अमु आइजेया
14ꯒꯤ 12 to 14ꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯏꯖꯩ ꯑꯩꯅ ꯁꯔꯒꯗ ꯋꯥꯡꯅ ꯀꯥꯒꯅꯤ ꯏꯁꯣꯔꯒꯤ ꯁꯤꯡꯍꯥꯁꯟꯗꯒꯤ ꯑꯩꯒꯤ ꯁꯤꯡꯍꯥꯁꯟꯅ ꯃꯊꯛꯇ ꯋꯥꯡꯅ ꯑꯩꯅ ꯊꯝꯒꯅꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯕ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯂꯥꯏꯁꯪ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯐꯝꯒꯅꯤ ꯑꯩꯁꯨ ꯏꯁꯣꯔꯒꯨꯝꯅ ꯑꯣꯏꯒꯅꯤ ꯃꯁꯤꯗꯒꯤ ꯍꯥꯏ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯁꯔꯒꯗ ꯂꯩꯔꯤꯕ ꯁꯔꯒꯗ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕꯅꯤ ꯃꯍꯥꯛꯅ ꯌꯥꯊꯪ ꯑꯃ ꯄꯤꯕꯗ ꯁꯔꯒꯗ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕ ꯏꯜꯂꯤ ꯃꯍꯥꯛ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯧꯁꯤꯡ ꯁꯤꯡꯉꯤ ꯏꯁꯣꯔꯒꯤ ꯍꯦꯛ ꯃꯊꯪꯗ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯁꯤꯡꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒ ꯂꯝꯆꯠ ꯃꯥꯟꯅꯅ ꯃꯍꯥꯛ ꯑꯁꯦ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯩꯁꯤꯡꯕ ꯂꯩꯔꯤꯕ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤꯕ ꯒꯨꯟ ꯑꯐꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯅꯥꯄꯟ ꯑꯁꯦ ꯀꯥꯖꯔꯛꯈꯤ ꯃꯇꯧ ꯀꯔꯝꯅ ꯃꯉꯣꯟꯗ ꯅꯥꯄꯟ ꯑꯁꯦ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯐꯖꯕꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯅꯥꯄꯟ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯃꯩꯊꯪꯗꯗꯤ ꯑꯩꯁꯦ ꯏꯁꯣꯔꯒꯨꯝꯅ ꯃꯥꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ ꯃꯔꯨꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯏꯄꯥ ꯏꯁꯣꯔꯒꯨꯝꯅ ꯃꯍꯥꯛꯁꯦ ꯃꯥꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯍꯥꯛꯁꯦ ꯁꯔꯒꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯁꯨ ꯁꯤꯡꯍꯥꯁꯟ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯗꯣ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯏꯁꯣꯔꯒꯤ ꯁꯤꯡꯍꯥꯁꯟꯗꯒꯤ ꯃꯍꯥꯛꯅ ꯋꯥꯡꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯅꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯨꯝꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛ ꯏꯖꯤꯀꯦꯜ 28ꯒꯤ 17ꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ ꯅꯍꯥꯛꯀꯤ ꯐꯖꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯥꯄꯟ ꯇꯧꯖꯈꯤ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯒꯨꯟꯅ ꯅꯍꯥꯛꯀꯤ ꯂꯧꯁꯤꯡꯕꯨ ꯃꯥꯡꯍꯟꯖꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯃꯉꯣꯟꯗ ꯅꯥꯄꯟ ꯀꯥꯖꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯈꯤ ꯑꯗꯨꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯅꯥꯄꯟ ꯀꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯔꯒꯗꯨꯠ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯕ ꯍꯧꯈꯤ ꯂꯥꯟꯅ ꯍꯩꯖꯤꯟꯈꯤ ꯑꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯗꯨꯅ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯈꯣꯝꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯗꯕ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯊꯥꯖꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯈꯤ ꯃꯗꯨꯗ ꯑꯗꯨ ꯀꯥꯏꯅꯊꯪꯗꯗꯤ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯀꯧꯈꯤ ꯑꯗꯨꯕꯨ ꯀꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯇꯝ ꯈꯔꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯃꯇꯝ ꯌꯥꯝꯅ ꯄꯤꯕꯤꯈꯤ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯤꯡꯉꯥꯏꯒꯤ ꯃꯇꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯩꯇꯥꯟꯅ ꯄꯥꯞ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯔꯒꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄꯤꯕ ꯔꯦꯚꯦꯂꯦꯁꯟ 12ꯒꯤ 7-9ꯗ 7ꯗꯒꯤꯅ 9ꯗ ꯄꯥꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯔꯒꯗꯨꯠꯁꯤꯡꯅ ꯆꯤꯡꯂꯥꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯨꯠꯁꯤꯡꯒ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯥꯏꯊꯤꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯔꯒꯗ ꯃꯈꯥ ꯇꯥꯅ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯗꯤꯌꯥꯕꯣꯜ ꯀꯧꯕ ꯂꯤꯟ ꯍꯟꯅꯨꯕꯗꯨ ꯃꯥꯒꯤ ꯗꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯟꯊꯔꯛꯈꯤ ꯑꯁꯨꯃꯥꯏꯅ ꯃꯃꯩꯊꯪꯗꯗꯤ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯞ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯅ ꯏꯁꯣꯔꯅ ꯀꯣꯛꯄꯤꯕ ꯌꯥꯕ ꯀꯣꯛꯄꯤꯔꯦ ꯑꯗꯨ ꯃꯃꯩꯊꯪꯗ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗ ꯃꯥꯏꯀꯦꯜ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯠꯁꯤꯡꯒ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯩꯕ ꯁꯔꯒꯗꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯅ ꯗ꯭ꯔꯦꯒꯣꯟ ꯍꯥꯏꯕꯗꯤ ꯁꯩꯇꯥꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯒꯗ ꯂꯩꯕ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯁꯔꯒꯗꯒꯤ ꯃꯈꯣꯏ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯁꯔꯒꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯔꯒꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯩꯇꯥꯟꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯍꯥꯛꯅ ꯁꯔꯒꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯩꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯅꯝꯊꯥꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯄꯥꯞꯇ ꯇꯥꯍꯟꯈꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ ꯃꯍꯩꯔꯣꯟ ꯖꯦꯅꯦꯁꯤꯁ 3ꯒꯤ 1-6ꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯅ ꯁꯦꯝꯕꯤꯈꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯟ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯊꯤꯕ ꯍꯦꯜꯂꯝꯃꯤ ꯂꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯟꯁꯤꯡꯁꯤꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯂꯤꯟꯗꯨꯗ ꯈꯨꯝꯂꯝꯃꯤ
Hinggongi mayayda hꯧriba upansi natana atay pambisingdagi mahai chaba yai. Hairiba pambisidi sabadi lairaduna sokpa phawba mapu ibungona thingi. Karigumba aikoina yathangdu hitolabdi siba tai. Linduna hairami natte nakhoi karisu siroi. Nakhoina pambidugi mahidu hek sabaga namit panglakani aduga apapata animak khangduna mapu ibungoga manarakani haibisi mapu ibungona yamna phajana khangi. Wahidu sabada kanai aduga lausing singhangani haibisi tabada mamina yengbada apianba ama polami chaningbana khangba ngamdraduna nupiduna khara helaga satholami nupiduna mapurabda khara amasu pirami aduga nupaduna madu saki hoina sidagi mekshana khangi aduna sargadagi saitana satan thokraba matungda mana taibong pan pithibi asida laki laaga iden laikonda ishona adamge ikoje thambirami ishona haibani aduna apapata khangningai u pambi adugi mahi adu hektuna sagunu madu sabada nakhoi sigini haibani aduga ibna hai ishona soksu sokunu hai soasu sigini hai madugi khudong chaba laudana saitana namthak tawki aduna karamna namthak tawki haiba matamda saitana tasengbagi dilin haibase wangang bangamba jiba nate saitana linda sangduna aduna linduna ngang basaraga mahana ipka wadi sanakibani asmai tawduna ipu namthak tawki aduga mahana haiki ishona sigini haibani mahana siroi chaw haibani chaba matamda nahaki namina mai panglakani haibani asmai tawduna piduna haiba wahidu sare sabada natana mahaki mapuroi besu madu khara pisaki asmai tawduna mukoi anise pap tawki ishona haibu upambi ado makoibu ishona haiba inbra indabra haibadu yengai gidama ishona saying gidama madu pibibani adubu makoi pheloiki aduna makoina upambi adugi uhedu sabadu uhe aduda karisu phattaba karisu yaw nate adubu sunnatangi makoina ishona haiba inbra indabra haiba yathang ado thuga haibani ishona haiba ingide adugi mota saitan haiba ingi asmai tawdana pithibi asida papa se sanglaki saitana ifu namthak tawki amusung ipki mapana adam mu uhedu sahanduna pithibi asida namthak tawki asmai tawdana namthak tawdana saitan asina pithibi asigi mahak mapu pithibi asigi prince haibado koiki asmai tawdana aikoina ifadamna pap tawba atugi mapana taimpan pithibi asida asiba isi sanglaki mahakna taibang pibna pap tawbuna manam aidana lengliba paliba jiba khudimok se mahaki tamu sembi khimni makhoida ju sira pangduna siba naiba haibse laki pap tawbuna laina tina makhan pithibi asida lakibani amu khoi makhatana jengse prithi asibu sasan tawbigi hak lai haina kanana dabi tanbage asumna saitana if adamu maithiba pap tawhanduna makhoigi mathakta panki asumna mahana taingpan pithibi asigi prince asigi sasan tawbigi hak lai do mahana haiki aduga Luke 4:5 tasu koina Luke 4:5 ka 6 ka paba matam asumna khangani Jesu Kristna namini funi chara helaba matungda saitana mahaku themningai gidamak puki aduga anishuba thembada mang haiki chingjaw amagi mathata pukalaga manam pitigi phajaba punamak se mahaki mamangda loin uhalami aduga mang hairami nahakna aibu khuramu adu aiba taradi malam pithibi asigi mapu wengi haina mang Jesu Krista da hoki haiki maramdi mahana malam pithibi asigi mapuni pap tawhanduna malam pithibi asigi mapuni amasung haibadu mahana haiki samai tawduna hudi sumhana claim tawri hudi taimpan pithibi asigi sasan tawba misak ama oina mahana palibne prince ama oina mahana palibne amuk makhatana yengsi saitana prithibida kari salo laudana hawjik thabak churi yengsi kunda 2 Peter 2:19 amuchung Roman 6:16 gi text ani sigi matuna miweba singbu pap ki minai ohanduna makhoi gi mathakta mahana palai aduna 2 Peter ki 2:19 dai
पाप तौब महाक अदुना पापकी मिनाइनि असमाय तौदना सैताना इफादामबु ताइमांदा लैरिबा कोइ कुदमपु पाप तौहंदुना पापकी मिनाइ ओहले अमसुंग महाकना इखोइगी इथक्ता हुजिक पांदुना लैरि इचिनाउसिंग अनिसुबा पॉइंट अमु यंगसिंग पृथ्वीदा लैरिबा जाति खुदिंगी लाइ ओइना महाकना सक्तम लौदुना मिसिंगबु असेंगबै इसोर खुरुमदनबा नमथाक तौरि सेकंड कोरिन्थियन की 4:4 है अदना महाक से पृथ्वी असिगी द लैरिबा लाइ सिंगी मखु ओइरे सिनाउसिंग अदना अखोइना हंबे हौजिक पृथ्वीदा करिगिदम असुक्ति मति धर्म मयाम खाइदिबसे करिगिनो अदना पृथ्वीदा लैरिबा जात खुदिंगी मसा मसागी ओइबा धर्म लै मसिगी मरम करिगिनो मसी पुनम असे सैताना असेंग इसोर मालम पृथ्वी असिबु सेंबीबा इसोर अदो खुरुमगदबदुगी लैथोंनाबगी दमक माना पृथ्वी की जात खुदिमकी लाई ओइदुना मा लैरिबनी सिनाउसिंग असुमना माना हुरि थबक सुरि अदुगा अनिसुबदा अमु कोइना जॉन 12 की 31 14 की 30 पाबा मतमदा असुमना खंगे महांगना सैतान हाइबसे ताइबुं पानबकी निंगथौ मसागी सक्तम लौरि अदुना ताइबुं पानबकी निंगथौ मसा ओइना महाक हौजिक लैरि हाइना हाइरिबा टेक्सिंग असिदा हाइरे अदुगा अरोइबा पॉइंट अमु जेंगसे मैथ्यू 9 की 34 12 की 24 की मतुंगना सैताना फत्तबा फुटसिंगी लुचिंगबा मको ओइरे अदुना ताइबुं पानदा लैरिबा फत्तबा पुटसिंग हाइरिबा से लाइसिंग फत्तबा लाइसिंग हाइरिबा असिसिंग असिगी महाना मको ओइरे असुमाय तौदना मीना भूत चंगबा लाइ चंगबा हाइरिबसिंगजे सैतान चंगबनी अदुना महान असी मको ओइरे अमु खोइ अमु जेंगसि महाना हौजिक करि तौरे अदुना 1 पीटर 5 की 9 दा महाक अमसुंग महाकी मतुंग इनबा सगदुसिंगना हौजिक ताइमपान पृथ्वीसिदा करि थबक सुरि हाबसे खोइ अमु येंगमिनसे जिदा असुमना हाय 1 पीटर 5 की 8 खांग कलु मिंशन खांग मरमदी नखोइगी येंगनाबा दियाबोना आराम खौरांगलबा नोंसा अमगुमना नंगलदुना कना मांगनसिगे हाइना कोइथि थिरि स्नाउसिंग हौजिक बाइबल हाइबी मतुनदि महाक चक्लामलबा नोंसा अमगुन महाक नोंसा असिना मसिंदा करम मतमदथि मपुकलामबा मतमदथि अदुमाय तौदना मपुकलामबा नोंसा अमगुमना ताइम पान लैरिबा मियोइसिने कना बुजोसनजिगे कना बु पाप तौलगा नोरोकी लमिदा चिंजिगे हाइना महाक कना थबक सुरि अदुबु इशोनदि कोइना अखोइबु कनिंगाइगिदम कना थबक सुरि मियोइबसिंबु लैखा तानाबा थबक सैतान हेना कंखलबलिबा करिगिनो अदुना सैतान ममांगिदा तौरम्बा फत्तबसिंग अदुदगी हौजिक हेना माना तौबा फत्तबा थबकिना सुके मथे हेंकले मसी मरम करिगिनो खोइना खंगे थाइना ममांगिददि लैनातिना याम लैरमदे हौजिकि मतमदा तमथिबा लैनातिना मयाम अमा थोललिबा पुनम असिगी मरम करिनो माइहौ लांफो अदगी इसिंग इचाव अदगी ज्वार हाबा अदगी सुनामी असिना चिंबा खुसेमगी ओइबा अमसुंग प्रकृतिगी ओइबा मयाम अमा थोलिबसे करिनो हाबसे सैताना खोइबु महानिङाइ होनबनि मसिगिदम खोइ खंनिङाइगिदम अमुक कईगिदम कन्ना थबक सुरिबना हाइजे खंनिङाइगिदम फोंदोकपिबा 12 की 12 हाइबदि रेवलेशन 12 की 12 तमु पाजे पृथ्वीदा खुंदारिबसिंग अवाबगी मसकनिदा मरमदि सैताना मई हौना साउदुना नखोइदा कुमथकरे मरमदि महाकी मतम तेले हाइबसे महान खंगे सिनाउसिंग मान हौजिक थबक सुरिबसिगी मरमदि महाकी मतम लोइगिदौरे अदुना मा टाइमपान पृथ्वी असे लोइगिदौरे अदुना महाकी तेंख्रबा मतम खजितंग हाइरे माना थबक सुगदबा अदुना मदुगिदम खलगा मा कन थबक सुरिबनि सिनाउसिंग सैतानदा अतनबा लैते अदुना खोइ सैतान खोइ मियोबुबुदि थलली अदु महाकी कैदुंगदा तंदे माकी सगदुसिंग कलोइनना कन थबक सुरि मरमदि महाक पुसिगिदबगी मतम असे नकले हाबसे माना खंगे अदुना मा खक्तंग सिबदा नतना महाकी मतुंग इनबा अखोइ ताइबुंग मियोबा खोइसु महाका लोइनना सबमिनबा हाबदो पामे अदुगिदमक महाना कन्ना थबक सुरिबने अमुक मखा ताना यंगसि महाना करमना थबक सुब्रा हाबसे अखोइ अमु यंगसे 1 Timothy 2 की 14 की मतुंग इना महाना नमथाक तौदना मिसिंगदा थबक सुरि अदुना सैतान की अरोइबा अचौबा महाना थबक सुबगी लालोंदि कैना नमथाक तौबसिनि अदुना टाइम पांदा लैरिबा मिसिंबु महाना नमथाक तौदना
ꯃꯤꯒ ꯆꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯂꯥꯏꯔꯤꯛꯇ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ, ꯏꯅꯥꯛ ꯈꯨꯟꯕꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ, ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯊꯧꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯁꯦꯡꯕ ꯏꯁꯣꯔ ꯈꯨꯔꯨꯝꯒꯗꯕꯗꯨꯗꯒꯤ ꯂꯩꯊꯣꯛꯍꯜꯂꯒ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕꯗ ꯃꯤꯒꯤ ꯑꯄꯥꯝꯕ ꯅꯍꯥꯁꯤꯡꯗꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯅ ꯆꯥꯟꯅꯕꯒꯤ ꯅꯤꯁꯥꯗ ꯈꯔ ꯂꯥꯏꯁꯤꯟꯍꯟꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯔꯤ, ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯅꯣꯔꯛꯀꯤ ꯈꯣꯡꯗ ꯄꯨꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯏꯔꯤ꯫ ꯑꯃꯁꯨꯡ ꯃꯊꯪꯗ 2 Chronicle Corinthian 11ꯒꯤ 13-14ꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯁꯨꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯏꯪꯂꯤꯁꯇꯒꯤ ꯄꯥꯖꯔꯛꯀꯦ. But what for such are false apostles, deceitful workers, transforming themselves into the apostle of Christ. No marvel, for Satan himself is transformed into an angel of light. ꯃꯁꯤꯒꯤ verse 13 ꯑꯃꯁꯨꯡ 14ꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯗꯨꯒ ꯁꯩꯇꯥꯟꯒ ꯆꯠꯃꯤꯟꯅꯕ ꯐꯠꯇꯕ ꯁꯔꯒꯗꯨꯁꯤꯡ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯈꯣꯟ ꯆꯠꯄ ꯃꯤꯁꯤꯡꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ, ꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ, ꯃꯤꯁꯤꯡꯒꯤ ꯁꯛꯑꯣꯡ ꯂꯧꯗꯨꯅ ꯊꯕꯛ ꯁꯨꯔꯤ ꯍꯥꯏ. ꯑꯗꯨꯒ 14ꯗꯅ ꯍꯥꯏ ꯉꯛꯀꯅꯨ, ꯁꯩꯇꯥꯟ ꯃꯁꯥꯃꯛꯁꯨ ꯃꯉꯥꯟꯒꯤ ꯁꯔꯒꯗꯨꯠ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯊꯕꯛ ꯁꯨꯏ ꯍꯥꯏ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯌꯦꯡꯕ ꯌꯥꯏ. ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯂꯩꯔꯦ. ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯖꯗꯕ ꯃꯤꯁꯤꯡꯗꯁꯨ ꯚꯨꯠ ꯄ꯭ꯂꯦꯠꯀꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯀꯟꯅ ꯊꯕꯛ ꯁꯨꯔꯤ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯑꯣꯏꯕꯅ ꯁꯤꯔꯒ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯑꯃꯗ ꯑꯩꯅ ꯅꯩꯅꯖꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯅꯠꯇꯕꯅꯤꯅ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯁꯤꯈꯤꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯂꯕꯗꯤ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅꯤ ꯈꯪꯉꯨ. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯀꯤ ꯁꯛꯇꯝ ꯐꯥꯎꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏ. ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯈꯤꯕ ꯁꯦꯕꯣꯛꯁꯤꯡꯒꯤ ꯁꯛꯇꯝ ꯁꯥꯗꯨꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯅ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯏꯔꯤ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯕꯥꯏꯕꯜ ꯄꯥꯁꯤ. ꯕꯥꯏꯕꯜ ꯄꯥꯔꯒ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯗꯤ ꯁꯩꯇꯥꯟꯒꯤ ꯅꯝꯊꯥꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯖꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ. ꯑꯗꯨꯒ ꯑꯔꯣꯏꯕꯗ Ephesians 6:12ꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯄꯜꯂꯤ. ꯃꯥꯅ ꯀꯔꯝꯅ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯃꯄꯥꯟꯅ ꯁꯩꯇꯥꯟꯅ ꯊꯕꯛ ꯁꯨꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯦꯠ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯍꯥꯏꯔꯤꯕꯁꯤꯡ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯄꯥꯟꯅ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤ. ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯦꯖꯦꯟ ꯋꯥꯀꯔꯁꯤꯡ ꯂꯩꯕꯒꯨꯝꯅ ꯁꯩꯇꯥꯟꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯕ ꯑꯦꯖꯦꯟꯁꯤꯡ ꯇꯥꯏꯕꯪꯄꯥꯟ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯤꯛ ꯊꯟꯅ ꯂꯩ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯁꯦ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯅꯣꯔꯛꯀꯤ ꯈꯣꯡꯗ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯤ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯊꯣꯛꯂꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ? ꯁꯩꯇꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅꯣ? ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯒꯤꯅꯤ. ꯄꯥꯞ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕꯒꯤꯅꯤ. ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯃꯃꯩꯊꯪꯗ ꯑꯃꯨꯛ ꯅꯩꯅꯒꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ. ꯑꯗꯨꯅ ꯐꯠꯇꯕ ꯄꯥꯞ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ, ꯃꯁꯤ ꯁꯩꯇꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯔꯒꯗꯤ, ꯑꯩꯈꯣꯏꯁꯨ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ. ꯍꯧꯖꯤꯛ ꯁꯩꯇꯥꯟꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯍꯟꯒꯗꯕꯗꯨꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤ. ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ. ꯑꯩꯅ ꯑꯔꯣꯏꯕ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯩꯇꯥꯟꯗꯒꯤ ꯍꯧꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯑꯣꯏꯒꯨꯝꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄ꯭ꯔꯊꯅꯥ ꯏꯁꯣꯔꯗ ꯑꯃꯨꯛ ꯇꯧꯃꯤꯟꯅꯁꯤ. ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯉꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯦꯟꯈ꯭ꯔꯕ ꯄꯨꯡꯒꯥꯏ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ
ꯇꯣꯜꯂꯕ ꯅꯅꯥꯏꯒꯤ ꯏꯄꯥ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯄꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇꯦ ꯅꯍꯥꯛꯇꯤ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯈꯤꯕ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯅꯥꯄꯟꯅ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯅꯥꯄꯟ ꯀꯥꯍꯟꯖꯗꯨꯅ ꯑꯗꯨꯝ ꯅꯍꯥꯛꯀꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤꯕ ꯁꯩꯇꯥꯟ ꯂꯨꯁꯤꯐꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯁꯤꯒꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯁꯤ ꯇꯥꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇꯁꯨ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔꯗ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯝꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ